First Nupi Lal gi matung dagidi seng se Manipur gi mapang da thadok pa horakre. Sumaina Manipur gi mapang da thadok pa horak pa je hana de akoi gi mi na puru ka salam manina yam na thadok pa je pak ngamam de. Adubu 1930s ko late 1930s ki matam dai di aikoi na mi na puru sat pa gi mahuta gari sisinaraga motor lorry saiba gari je sisinaraga rice se cheng je thadok pa horak pa kan di thadok pa gi chang je hengal le sumaina sum thadok pa jina maram moraga 1939 haiba sahi jida July gi horak pa July gi last week amadi August ki first week ki matam sida nong kan chubadagi akoina horiba panbi cheng akoi gi phau panbi kudimak se sing thumdana kotana mang tak pa phana yaurami adui matung da hairiba sahi maksida November thada muk len ta sinbadagi low lok pa yar pa phau kaya amusu mangami masina maram oiraga seng lupa maga ana mari pirambasi lupa ani de hanglami market ta seng phangdre masina maram oiraga nupi lising mari muk ts shop hairiba nupa sida nupa si matam duda Manipur State Durbar gi president oiriba nupani mangonda haire moi mam se laga nupi lising mari sina laga haijarame mil gi thabak suba se lepan biu amadi Manipur gi mapanda seng thadok pa je lepan biu na adubu nupa sina ta sa phaiba nupa sina harami asigumba order masidi aina hekta thokpa ngamde masi ningthau gi ayaba masangi adubu iningthau di nabadip ta chatkidana Manipur da laite si haibadagi mana nupi jing du loina na satlaga telegram office da satlaga ningthau du da telegraph ta tharami ayaba lawrungai ayaba hangjangai nupi gi agitator masing si aidi khongjang loi masing je hengalakpana maram oraga shabna Assam Rifle gi soldier jing ma gi reinforcement gi ma bungak na hi sanangai gi kaurami amadi huziki irang hauriba protest oina laiba nupi jing dubu tak thokna bani kauribasi masida for Assam Rifle gi soldier na lae aduga nupi agitated women kangbu duga mukna ba mathuklami mukna basida Assam Rifle na matamdu da paibasi nongmagi matonda thang yaubaduni madugi thang duba koina bayonet kawi sigi bayonet sina akoi gi ima leibak ki ima oikraba matamdugi ima jingjiga mukna bakanda maitei nupi kayama maitei ima kayama sathine soklami kari gino ai thang ne nongmaidugi matonda yaurish aduna sidagi sumaina songnare kudong thiba kayama nangle pau sita baga ining thau churchanjina mana reply tharakle reply kai tharengo aidi ayaba pire mana hoi export oranu kholanu order ta tawrona adudai di pau je phangbaga darbar nasu kedore khudakta Manipur dagi seng puthokpa je thingjingre thingjan baje karam batang do ogi gai kada sahi du makki 13 December sida thingjin gi bago masigi thaudok sibu aikoina Second Nupi Lal haina kawe sumai daudana aikoina aikoi gi Manipur dagi seng puthok kino haibagi damakta mayok na kiba adugumba hogiba ihause asibo kona Second Nupi Lal of Manipur natraga Second Women Agitations of Manipur haina khangnai